ngasi dagi khoina matam garagi mamangda athoiba kauba nuksiraba chahi ahumukta ngariba ichama magi cancer nabagi da maikhoina lupa lising humpu mateng pangki naba faradi soidina maki khoigi Diamond TV wahong radio da lakpiu haikibado family punna ngasi di khoigi studio da lakpire adu chahi ahum makhai surkan jangang si cancer haibu tare palising humpu sina thoiba si phabu oirasunu hai tare ni ko hena tungda phabu oirasunu haina ko thoiba like toksale si naba fare hena haiba laini mayam thank you mayam do khurumuse mayam do khudam do toro thank you mayam fajar ai naba fajarage yes yes como digo ngô sila sa video ng bigay siya yes ang imaming kari ato iba ABC aro inge na ita hai bene ujang ngang hindi ko na tadi amaharo mukok de haro se thamba haro rồi đấy Udah jauh không nang isa ba? Udah jauh không nang ni mana pung bahai nong ni kan hai biar rồi thôi ba yêu về cái punchi hay vậy tamang ngam thi karam ama tamda na ye gaur kani kana mata kari mata khang ngam manat Diamond Donors aduga Diamond TV wahong radio se tabiba aduga Diamond TV bu yeng biba khoigi nungsi biba listener viewer kya marum khoiga punjaraga semba Diamond Donors group aidana mi lising amaga samri rom haujuk khoi leijari masina sahi mapalom sida tongan ba wana kya khoigi channel asibu tabiba channel asi tabidrabasu manipur gi mafam amada thopa khudong chadaba khwaidigi wana taraba mafam kya da mateng pangba ꯑꯩꯈꯣꯏ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯇꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯥꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯀꯌꯥ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯈꯤꯕ ꯀꯌꯥ ꯃꯗꯨ ꯈꯖꯤꯛꯇꯪ ꯑꯃꯨꯛ ꯅꯥꯊꯩꯖꯔꯒ ꯍꯧꯖꯤꯛꯇꯤ ꯃꯁꯤꯗ ꯗꯣꯅꯔ ꯃꯦꯝꯕꯔ ꯑꯣꯏꯔꯤꯕꯁꯤꯡꯒꯤ ꯃꯁꯥꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯛꯄ ꯂꯩꯈꯤꯗꯕ ꯑꯗꯨꯒ ꯔꯦꯗꯤꯑꯣꯁꯤꯕꯨ ꯇꯥꯕꯤꯕ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯕ ꯊꯧꯔꯝ ꯌꯥꯎꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯍꯣꯠꯅꯕꯤꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯌꯥꯝꯕ ꯑꯣꯏꯅ ꯂꯦꯞꯆꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯖꯈꯤꯕ ꯀꯌꯥ ꯃꯗꯨꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗꯒ ꯂꯥꯛꯇꯅ ꯑꯩꯈꯣꯏ ꯅꯥꯕ ꯐꯔꯦꯒ ꯍꯥꯏꯔꯕꯁꯤꯗꯤ ꯈꯔ ꯇꯥꯡꯉꯤ ꯑꯗꯨꯕꯨ ꯂꯥꯛꯄꯤꯔꯤꯕ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯑꯊꯣꯏꯕꯕꯨꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯩ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯅꯥ ꯑꯌꯦꯛ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯁꯅꯨ Diamond Donors-ꯅ ꯆꯪꯁꯤꯟꯈꯤꯒꯅꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯩꯈꯣꯏꯅ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯄꯨꯝꯅꯃꯛꯁꯤꯡꯗꯁꯨ ꯑꯩꯈꯣꯏ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯈꯤꯒꯅꯤ ꯁꯨꯞꯅꯇꯪꯒꯤ ꯅꯣꯡꯃꯗ ꯂꯨꯄꯥ 3ꯒ ꯄꯩꯁꯥ 39 ꯈꯛ ꯈꯥꯏꯅꯔꯒ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯆꯍꯤ 7 ꯍꯦꯟꯅ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯖꯔꯛꯂꯤ ꯃꯈꯥ ꯇꯥꯅꯁꯨ ꯑꯗꯨꯃꯛ ꯇꯧꯖꯈꯤꯒꯅꯤ ꯃꯤꯌꯥꯝꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯄꯨꯟꯃꯤꯟꯅꯁꯤ ꯆꯠꯃꯤꯟꯅꯁꯤ ꯍꯤꯡꯕꯒꯤ ꯃꯃꯜ ꯑꯩꯈꯣꯏ ꯎꯂꯝꯁꯦ ꯃꯥꯟꯅꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯁꯤꯗ ꯆꯪꯁꯤꯟꯃꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯀꯌꯥꯒꯤ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯣꯛꯆꯔꯤ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤ ꯁꯦꯝꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯀꯩꯁꯨ ꯄꯨꯗꯨꯅ ꯆꯠꯄ ꯉꯝꯒꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯉꯝꯕ ꯈꯔꯗꯤ ꯍꯣꯠꯅꯃꯤꯟꯅꯁꯤ ꯔꯦꯗꯤꯑꯣ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯀꯌꯥꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤ ꯃꯁꯥꯅ ꯑꯗꯨꯝ ꯁꯔꯦꯟꯗꯔ ꯇꯧꯖꯔꯦꯅꯤ ꯃꯤ ꯑꯃꯅ ꯇꯧꯔꯁꯨ ꯑꯗꯨꯝ ꯌꯥꯔꯝꯃꯅꯦꯕ ꯃꯥꯗꯤ ꯍꯥꯏꯗꯤ ꯏꯃꯨꯡꯁꯦ ꯀꯟꯗꯤꯁꯟꯁꯦ ꯃꯥ ꯈꯪꯉꯦꯕ ꯁꯤꯗ ꯑꯩ ꯀꯦꯔꯨ ꯌꯥꯄꯣꯟꯇꯦꯅ ꯅꯠꯇ꯭ꯔꯥ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯂꯩꯒ ꯃꯥ ꯌꯨꯝ ꯊꯝꯃꯝꯃꯦ ꯑꯗꯨꯝ ꯑꯁ ꯌꯦꯡꯉꯨꯅꯦꯁꯦ
ꯑꯉꯥꯡ ꯁꯦꯟꯅ ꯑꯗꯨ ꯅꯨꯄꯤ ꯑꯣꯏꯕꯩꯅꯤ ꯍꯥꯏꯁꯤꯅꯦ ꯑꯩꯅ ꯅꯨꯄꯤꯁꯤꯅ ꯈꯔ ꯄꯦꯟꯊꯣꯛꯄꯁꯦ ꯑꯗꯨꯝ ꯌꯥꯎꯔꯛꯄꯅꯤ ꯃꯥꯁꯨ ꯑꯃꯨꯛ ꯐꯦꯁꯟ ꯇꯧꯗꯣꯏ ꯀꯨꯏꯗ꯭ꯔꯤꯁꯦ ꯚꯥꯏ ꯅꯨꯡꯒꯤ ꯑꯃꯨꯛ ꯇꯧꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯕ ꯒꯣꯜꯃꯦꯗꯜ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯒꯣꯜꯕꯦꯗꯔꯗ ꯅꯨꯡ ꯂꯩꯁꯜꯂꯒ ꯊꯝꯖꯤꯟꯕꯁꯦ ꯐꯠꯇꯕ Yes, like tꯧꯕꯤꯔꯣ yes nupini heli bye fazana chalo ko naba yadre ko chalo ho mo bye bye se somda bye bye ba tong bani hele sigi sahi matang ne zamin hawa khoi tawkibdo